ꯃꯃꯥꯒ ꯄꯄꯥꯒ ꯁꯥꯟꯅꯔꯤꯁꯤꯗ ꯑꯗꯨꯁꯨ ꯆꯦꯆꯦꯒ ꯃꯃꯥꯒ ꯑꯥꯗ ꯅꯨꯡꯉꯥꯏꯀꯣ ꯄꯄꯥꯒ ꯁꯥꯟꯅꯕꯅ ꯅꯨꯡꯉꯥꯏꯀꯣ ꯉꯥꯏꯔ ꯑꯩꯈꯣꯏ ꯅꯥꯕ ꯐꯖꯔꯦ ꯑꯩꯈꯣꯏ ꯍꯤꯗꯥꯛ ꯀꯥꯞꯄꯨ ꯁꯤꯗ ꯑꯃ ꯐꯩꯒꯟ ꯑꯅꯤꯗ ꯑꯃꯃꯝ ꯈꯪꯕ꯭ꯔꯥ ꯉꯔꯥꯡꯗꯤ ꯉꯥꯏꯔꯥꯡ ꯉꯥꯎꯕꯅꯦ ꯍꯥꯏꯕ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯕ ꯌꯥꯗꯕꯅꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯐꯔꯦ ꯇꯩꯖꯦ ꯉꯥꯏꯔ ꯑꯁ ꯋꯥ ꯉꯥꯏꯔ ꯀꯥꯏꯗ ꯌꯦꯡꯉꯤꯅꯣ ꯁꯤꯗ ꯎꯔꯕꯅ ꯁꯣꯝꯗꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯁꯣꯝꯗ ꯇꯩꯖ ꯑꯅꯤꯖ ꯑꯝꯇ ꯇꯩꯖ ꯆꯤꯆꯦꯅ ꯅꯨꯡꯁꯤꯕꯤꯕꯖꯥ ꯆꯤꯆꯦꯅ ꯅꯨꯡꯁꯤꯕꯤꯕꯅꯤ ꯉꯥꯏꯔ ꯀꯞꯀꯅꯨ 또 해요. 또. Pare, ngayon ka pa pare. Sino ba pare? Yan, siya. Kadulukan na pa ibibigay, di ba? Ang sibidoro, Yang queen daw mali. 이게 ꯉꯥꯏꯕꯤꯖꯨ ꯁꯦ ꯈꯨ ꯋꯥꯠꯂꯤꯌꯦ ꯁꯤ ꯃꯌꯥꯏ ꯈꯥꯏꯒꯗꯧꯕꯅꯤ ꯁꯤ ꯈꯣꯡꯕꯤꯁꯦ ꯈꯣꯡꯕꯤꯅ ꯆꯞꯀꯗꯧꯅꯤ ꯁꯤ ꯆꯞꯄꯁꯦ ꯍꯩꯇ꯭ꯔꯤ ꯃꯥꯗꯨꯏꯅꯤ ꯇꯧꯉꯦꯀꯣ ꯁꯣꯝꯒꯤ ꯋꯥꯠꯂꯤ ꯉꯥꯏꯈꯣ ꯁꯣꯝꯒꯤ ꯋꯥꯠꯂꯤ ꯁꯣꯝꯒꯤ ꯋꯥꯠꯂꯤꯕ ꯉꯥꯏꯈꯣ ꯚꯥꯏ ꯄꯄꯥ ꯁꯦꯝꯃꯛꯀꯦꯕ 시제 하나 파가 장가 파가 파라게 됐다 이제 산도 동기도 되게 맛 동기도 이상해 Kaiday nang dubo. Ha? Kaiday na bine. Oh, noong chu bro. Oh, it's raining. Wow, em hay ghê. Wow, em hay ghê. Wow. Em hay ghê. Cái cái lúc đó bố cái đó. Mẹ ông ngasi di video mà tang saya detention lagi. Matik compile tꯧꯔꯒ ꯑꯩꯅ ꯁꯦꯝꯖꯔꯛꯄ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅ ꯑꯩ ꯑꯁꯥ ꯇꯧꯖꯩ ꯃꯌꯥꯝ ꯂꯦꯞꯇꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ